Israelgi attacksingda Gazagi buildingsing moksing pakre rocket attack amasung counter attackta lising ama hena sikre Israelgi citysingda ngahan sa tharakiba Hamas gi asauba attacksing aduge matung Israel na makoygi arayba saktiga loina na paukhumpi kre Israeli forcing gi khudhan bagi attack aduna Gaza strip ke target chamri ga kuntarukte attack sa thake rocket attack amasung counter attack aduda haujuk phawbada miyoi lising ama hena sikre Israel Defense Force IDF nasu Gaza da Hamas ki mathakta sathaba operation sing aduge video sing adu X da thagalakhe ngahan ayuk pung taraga ni thoige matung dage IDF na Gaza da makhagi operational activity sing chathaki haina post amada IDF na haike numidang da kapa sing yauna visual sing aduda Gaza strip da target bombing singi saktam sing utke losin duna thamba launch site amada IDF aircraft na attack tawkhi amasung madugi manakta terrorist anida target tauke samudradagi amasung security forces phauduna Israel gi territory gi manungda changsinaba honaba Hamas fighters singi mathakta IDF aircraft singna target tauke Hamas rocket system operatives ke operational command center amadasu aikhoina thake Islamic Jihad terrorist organization adugi operational command post amadasu attack tauki haina IDF na post adu dahai ke Gaza da target chamri ga kuntarukta Israel ne attack tarukiba duda yamdrabada Palestinian chahum ga tarahumdoi shikre amasung achauba pokhaiba sing aduda residential building sing amasung moksing pumpak pakre haina makoigi military na haike Gaza da sikiba sing aduge manungda angang kun yauke miyoi lising ani rom soki haina Palestinian Ministry of Health na haike Palestinian President Muhammad Abbas na US Secretary of State Antony Blinken da Palestinian singi mathakta sa tharagliba injustice aduna Israel ga thogliba mukna ba si explosion amada pusilaki bani hai kre haina Palestinian news agency Rafa na ngahan haike phone call amada President Abbas na chathariba hengalagliba khut thokna ba si colonialist sing amasung Israeli occupation force sing adugi thabak sing aduna thokan ba nei Islamic amasung Christian sanctity singe mathakta sathaba aggression na thokan bani haina su phongdokre maraksida Palestinian authorities na Emergency Arab League mifam kauna ba appeal taukre wafagi matungin na Palestinian authorities na foreign ministerial level da emergency Arab mifam ama pangthok na ba nongmaijing numita memorandum ama thagat kre khunda silakpa jiu lising kaya na Al-Aqsa Mosque thomjin duna irang hengadan ba du yauna Palestinian miyam gi mathakta sathariba tamthiba Israeli aggression asigi yenglaga mifam adu pangthok na ba haijakhiba nei Palestine amasung Jerusalem ningkha tamdriba phauba Hamas ki fighter sing support tawganay Iran Middle East da hingsa gi thoksil chathaba Shia Islam militant group sing kanna yaukhaliba Iran na Israel gi mayokta Hamas militant group na attack tawkhiba support tawi haina phongdokladuna Palestine amasung Jerusalem ningkha tamba phangdriba phauba support tawgani haina phongdokre wafam ase Iran gi supreme leader weriba Ayatollah Ali Khamenei ge top military advisor Yahya Rahim Safavi na phongdokhiba nei hanadagi hauna Iran na Hamas pu support tawduna lakpa maramna Iran gi revolutionary guards ke hanagi commander Safavi na phongdokliba wafam asina handaki lan asida Iran su hakthengna na yauri haina amuk hena chingnahan gani haina media na report tawkhe Safavi amasung Iran gi atai senior policy maker singna khud thingzilakpa si makhoi gi matam kaya ki mamangdagi yeknaba oiduna lakliba Saudi Arabia na Israel ga diplomatic mari hanjinakiba yabagi phibam adu thingauna bahona bani haina su thajare United States na kanna honaduna masagi ally oiriba Saudi Arabia amasung Israel gi marakta mari hanjinana bahona bada Iran na kanna yaningda ba phongdoktuna lakhe Iran gi supreme leader Khamenei na hauki batang ahumda so Israel ga mari normal tahanana bahona riba laibak singna achauba khudong thiba mayokna na ba hona jabani haina phongdokhe Israel ga mari normal tahana ba honariba laibak sing na tawriba se juwa sanava nei makhoi maithiga nei makhoi na sel thadariba se mithi tagada ba sagoldani haina Khamenei na haike